Aharamagtuda video si meeting tabiriba oza guru chinnaw ahalman mya punumakpo eha grocery rom thonang yawolgi magedigi kongono khurumjari ngasigi video se yamna important oiba topic ta aina semjajoi ngasi se aina adum gi video mayam dugi related oina dum sab manana ngasi su ai message samtang pijagi haiduna video se semjabani ngasi gi message se akhoi nupi sing da kon ningol sing da oina oidoi ngasi ai message se khunai sita leibiba akhoi gi chani che mayam punamakta asigi video sigi through dagi aina message sama pijagi aina tobuni video se haude mamangda ai mayamda video si message si matangda wari se mate utang mayamda lijarake asmai tawuni nupi se gi satri ni ai manakta tamba lakpa nupi masani mahak se bisnupiani akoi yum su yamna lapna de nakna lei hai tai ado mahak se ngasi makna mamanabiga tuition loire matungda halakpada footpath ta walking chaldi footpath se akoi yamna apikpa footpath oidoni ko akoi yamna congested oiba mi ani thaina bada katang akoi chinba adugumba footpath tani moina maga mai mamanabiga tuition di halaga lakpa matamda hujiki haidiba nupa kara ahan oirap oi tawba nupa ama cross tawnabase mana mai mamanabido hana thai ai mamangda ado mana maningda lehore adi mi ahum amukta chatpa yaroidabnina mamanabido thar mutungda mana maningda chatpa ado maningda chatpa matamsida nupa sina la nupa da sumaina hand lock sumaina asigi fibam sida sumaina tawraga lai ai nupa se lambiduda ado hand lock sumaina tawra lakpa matamda mangonda thengai ai nupa sina thengai raga thaina matamda moini se thaina matamda nupa sina sumai thengai ai thengai ba matamsida nupa sina maning nupi sina maning ondogo sumaina jing ai nupa sida jing matamsida nupa sida chenjalaga magi private parts haidi magi sengna mai mathabak ta kanna metlamaga nupa sina chen khiba ado nupa sina chen khiba tungna nupi sauning manina nupa siga tanaraga mana pha nupa siga khupak thare matungda mayam thola matungda kari tobe khole haina wari sunaraga asi video se matang adu makha tawa video se tawkina dum makha tawa video yengbiro mayam yengbiro kita Kuranto Timora China hotta Vitora China suka ti Kuranto ya udah sini pete ya tamore sakone Atana kortita याना ओ याना उधर मार सेक्सुअल उधर पकड़ा लड़की का उधर पकड़ा ऊपर का मार याना मार यार मार और मार उधर मार नॉर्मल कर रहे तो मार Era pe Maria Zoro do dinara da sua mi de monano ya na hoy ya emona era te thora sada na babu jo miya torta babu jo mena jo क्या बोला इसने अभी इसने क्या बोला जो जाएगा क्या बेगुनी नहीं अरे किन जला समझती था मत समझती था
Mana ba yan? So, dito rin laro ka to. video se yeng la matungda mayamna mayamda aigi oiba message khara dang aina pisage especially ngol bising dago asigumba akoigi mioi vegi day to day life ta asigumba crime asigumba case mayam satli hata ko nupi singi mathakta yam toina masingumba se leitaba nate thengnadaba sunate yam toina asigumba se ui haite akoigi khunai sida ado nupi macha nupi kharadi हाइबा ngamjadana hoigi ningamdana asigumba se fumjallaga yumda laga depression da leiba stress da leiba admai to mya ko ngai amani adubu nupi macha khara tangdani akoigi thauna leina himmat leina asigumba akoigi case thengna matungda matamda moina mamang thoga mimang thoga thengnaraga asigumba se tackle tawraga masidagi solution kya purakna ba honei ko asigumba nupi macha su leitawnate adubu aina mayamda haijaningi se ख्वाइदी हाना नुपी मचा पुनमुक्ता अइना मयाम हाइजनिंग से ख्वाइदी फास्ट नखोय पुनमल असिगी सिचुएशन जे लाको मतमदा नोय तुमिना लेबैदबनी नोय तुमिना लेबैदबनी नोय खुदकता रिएक्शन पीगदबनी खुदकता एक्शन लौगदबनी असि ख्वाइदी कंपल्सरी नि अदुगा अइना मखा ताब अनि सुबदा अइना हाइजनिंग से हुजिकानी नुपी मचा सिंगदा नोय मयाम हुजिक स्ट्रांग मोबे मथौ ताई हुजिक की अखोई की सोसाइटी सिदा स्ट्रांग वुमेन से यामना दरकार होई स्ट्रांग वुमेन यामना कंपल्सरी ने अखोई की सोसाइटी सिदा नोंगु नोंगु की क्राइम रेट हिंगलई नोंगु नोंगु की असिगुंबा केस मयाम हिंगलई मसिदा अखोइना तुमिना लेसनबा अखोइना यामना सोना अखोई की लईबा नुपी मसा होइबा तारदि मसिगुंबा से अतैगा हेना मंगोंदा हकथेंगनगनि आइना आइना हाइजनिंग अदो स्ट्रांग वुमेन अमा ओइगैदि कमाय ओइगनि अहानबदा अखोई साना खोनाबदा थवा यावताय साना खोनाबा तौताय Sana khonaba is a physical activity ko. A physical activity is the quite na mathau tari se martial arts. Martial arts na isa da akoina confidence build up tawri akoina akoigi self defense hay hori kamaina akoina singmo situation lag matamda akoina kamaina attack tawani kamaina damage tawani for example nupi na video da tawri bodo mangna thiliba knee thiliba mangna boxing thiliba everything aina tak ngatani everything ngone tamba ngatani ai class laga training logi ngatani nupi cha se adugi magi adugi maram na ngasi magna asigumba techniques asigumba damage to mana apply to nupa aduga ma warakhiba ngamyeba nupa aduga ma ngasi sabak tema sikhai gareba nupa do khagan gareba asigumba se matung nau tawuno ina nupi da ma hujik makut amtang ma karan tawding karan tawding mangda ma mangara tarara khangane nupa sa asiya mathau tai asigumba se khudakta thudi hauda tardi masina maram oiraga nongmonongi asigumba case ma sumaina mayam torkani ab quite ina hygienic mase ko nupi agi hogolakpa grown nupi singda nate ina nuaiti se quite grown nupi singda tawbodo adu to horo hogolakpa nupi macha angang macha koyum khangjadaba akhoi mama pa da haiba sungum jadaba kari tawino khangjadaba di chawraga di maturity lakpa di ma gyan tarak chani ko adubu angang oiringai da khangja hodaba moi gumba kaya su asigi victim oirini ba moi gumba kaya su asigi nupa asigi mentality singna singma sajat li chache tawini ba masi gumba matam se lakpada akoina reaction ta hodraba upi masa sing moina ko aina haijage asigumba sidam nupa amna sangai ojek ta fuba yade ba nupa amna sangai fu re sido khore case lakne ba quite best nupi mak na padana fuba nupi mak na padana janta madana nupi mak na padana warakpa adubotani asingmo situation crime rate se khoi nimtha doise society khoi society se da khoi khunai se nupi se yamna son bagi type yam khalle ba nupi se soli ago nupa na ani to nupi se yagani ninga pungam jade nupi se tumin lei na adugi type adugi mentality am lei ba khoi society de aduna maram orega asigumgi mentality gumba mioi singsina nupi singda karan toba nupi singna makhun masa sang ba lambi cholo ka satpa nupi singda khatu karan toba lepti se asigumba mentality asigumba leibigi damaktani aduna ina igi message ta hygienic mase akoi nupi masa sing akoi che chan singna ina hygienic mase koi strong woman among oisi koi laik laisu haisi physical activity tausi martial arts tamsan se self defense isa ne sabu
karamba situation da kamaina ngakthok sagi ai minute mari mangai situation da ingoda time late jum da call to bagi minute mari mangai situation da ingoda time late police ko bagi ingoda ai ichi now sing ko bagi adugi minute ahum mari ke situation da ai isa na isa kamaina protect to gone isa na isa kamaina self defense to gone hai base masigi knowledge se yamna darkar oi hoi ai situation sin da ina haidani mamne se ko aduna situation sing masing crime rate che mayam tawri aduna masi sing se yam yang na koi mete khunai da ai through dagi ai na message pijaning base sing crime rate kya se hanthana ba hoda si nupa singi mentality di sing na buda koi situation me am haigani ba nupa singi mentality odo nupa singi mentality odo ai age nupa cham da nupa tara kundi asing mentality sum lei dori ni si hauna sa ni hoi lei se india ni si si chakol roi ko adum ai se sing na ge masi akoi mentality adum lei dro nupa cham da nupa tara kundi adum si mentality se yaw dro ban aduna makhoi da warak pe mauta akoi isa na isa strong mo oise akoi ni isa kamaina ngak thok si madu ngam bagi sakti pai ba nioi nupi am oise si ai ga message se matang sida ga sigi video se tension jage aduna chinau sing aina hai ki bangang ki buda soi ki wale su nanau ni khanna ne yam ni khangna waro bino video se matang sida tension jage me apono ko mo kana thaga chali meeting tabi da thank you so much musi video se share to biram